Manggi pau tabiri bukudi mapo Udram Susmitana ayuki pau pizari ahanduda paruda headline. Governor yauna Nupilangi Yaifa Paojel Pirakli. ICICI Bank mamangda granite Thamlamle Kangla futkina wakat mi pam kray. Hanagi Minister Thamlamle Kidgan Lekidre. Pausandona Pijari. Governor yauna Nupilangi Yaifa Paojel Pirakli. Ing kumja lising amaga chamapan kuntramapan gi December tarani thoida thokiba lamdam asigi puwari oiraba Nupilangi thoramna lakpada Manipur gi Governor Laxman Prasad Acharyana Yaifa Paojel Pirakli. Governor gi Yaifa Paojel da Manipuri Nupi singna lamdam asigi senmit lon amadi lengak lon gi policy bu kannana bahona bagaloinana matam adugi British lengaki mayokta changsin khiba singthaningai oiba ima singi thona aduna achumba wayal amadi chawkhatba puraknaba hona khibani hari. Lengak asigi luchingba oiriba Chief Minister Nongthombam Biren, Education Minister Vasanta Kumar, Manipur Legislative Assembly gi Speaker T.H. Satyabrata yauna lengak asigi luchingba MLA Minister Singnasu hayeng December tarani thoida pangthokadoriba marphu manga suba Nupilangi thoramna lakpada Yaifa Paojel Pirakpaga loinana lamdam asigi maru oiba numit asina lakpada tangdu laitaba nungsi chanana leiminaba amadi chawkhatpa lamdam ama purakpa oirasanu haina Yaifa Paojel Pirakli. ICICI Bank mamangda granite Thamlamle Kangla futkina wakat mi pam kray. Kanglop ki irang namaram oiraga tha taramapan helaba Manipur gi irang asigi marakta sakhangdaba singna bank industry Officer Singi Yumda Sakhangdaba Singna Bom Thamlamba Nomai Kapsil Lambagi Thabak Leptana Chatharakli. Ngarang Nambol Poising the Leba Kangla Food Product ki Get Mamangda Hand Grenade Ama Thamlambagi Wapam Ladingai Cherak Asida Ngasi Imphal West District ki Manung Chanba Singzamai Jalaiba ICICI Bank Office Mamangda Sakhangdaba Singna Grenade Ama Thamlamle. Grenade adu leire haibagi pau phangbaga Singzamai Police amadi bomb expert kamuna lokhatlaba matungda asoi angam yaudana pokhai hankre hari. Kanana karigidama bomb adu thamlambano haiba khangdri. Thaudok aduga mari lenana leikai miyamna bank mamangda wakhat mi phampang thokre. Nakal amaramda mi kungna taba maphamda bomb langsinba natraga nomai kapsinbagi thaudok asi amuk hana chathabiganu haina Nambol Poising makha leikai meira paibigi wangangloi L Chawbina wakat mi pangthokpaga loinana phangdokre. Hanagi Minister Thamlamle Kidgan Lekidre. Kangpopi Assembly Constituency dagi English singamaga chamapan maudra manga dagi lising ani taret fawba tamari rakta MLA oina kakiba Thamlamle Kidgan ngarang December taragi numit yungma matung pung 3 nipu manga rom tabada lekhidabada Manipur ex MLA Welfare Association na awaba phangdorakli. Association asigi President VD Viharing na Thadorakpa awaba phongdorakpagi cherol amada Laikhidraba Kidgan asi Tamarirak MLA oina karambatana tana Horticulture Minister amadi Hill Area Committee gi Chairman su oirami masagi chahi 113 sukre. Mahakna Laikhidaba asida Association asigi maikaidigi awaba phongdokpaga loinana imung manungda lupa lising kuntragi tengbang su pikre hari. Ujan Pambi Amada Naha Ani Thori Yanduna Siramle. Kakching Police Station gi Manung Channel Leba Kakching Thamlamle Kai Ashram Maningi Chingda Leba Ujan Pambi Amada Naha Ani Thori Yalaga Siraga Leramle. Siduna Leramlaba Naha Ani Adu Mayang Lambam Kumarjit Allies Anganthoi Chahi Kuntrani Thoi Apopa Razen Thamlamle Kai Atopa Naha Aduna Nauram Mahes Chahi Kuntaruk Apopa Nauram Rameshwar Kakching Waidi Punsi Pareng Dagini Hari. Imung manungdagi phangba pau amada makhoi ani asi tha asigi mangada yumdagi thokhibadagi thiba khangnana leirakibani ngasi lekai adugi naha anina chingda sing chanba chalubada ching mathaki uchan pambi amagi mathakta punna thori yanduna siraga leiramba thengnarakpadagi Kakching Police Station da pau pirakpadagi khangnarakpadagi asiba hakchang ani adu Kakching Police Station ge kangbu amana Forensic Science ge kangbu da sinakre hari. Lan manungda mihat mipun chathabata natana internet curfew thamjinba asisu human rights la singnabani haina phongdokre.
Malemgi mafam ataida pangthoknabagum Manipurdasu International Human Rights Day gi thoram pangthoknakre. Mioiba amagi hak hairaga lan manungda hatpa tupa Pawa punba toriba asi khaknatana internet amadi curfew matam sangna thamjinba asisu human rights singnabani haina Manipur Commission for Protection of Child Rights MHRC gi chairperson Pradip Kaisamna phongdokre. Thoram aduda Manipur Human Rights Commission gi former chairperson Khaijam Mani, Human Rights Defender Manipur gi chairman Zai Chinga Kham, Phijam gi president Kanguzam Ranjit amadi E-PAO gi secretary Indi Yangkhomna Mitung Lensing oina saruk yakhi. Thoram aduga mari lenana Pradip Kaisamna makha taraduna hai nongmada changdaba yadraba potlam sing phanglaktaba National Highway blockade torokpadagi thengnariba awaba chaitheng pot chegi mamal wangkhalakpadagi thengnariba awaba asisu human rights khongonabani. Leibak amada peace lehenaba honabada justice lehenba mathautai justice lehenaba honabada miyoiba amagi human rights sing ningthina protect tawgadabani. Human rights asi lengakna protector oigadabani loinana Manipur da thokliba irang asida lanjenariba sing asigi human rights ngakpana lengaki ahanba priority oigadabani. Relief camp ta ningthina lehengadabani amadi masa masagi yumda hanjinaba lengakna honapam thoi haina su phongdokhi. Hozai gi Nandapurda lamyan by Irawat ki mitam khingkhrei. Patriotic Rights Forum PAWF Manipurna Assam gi Hozai da leiba Manipuri Women Literary and Culture Organization ga kuchamnaraga ngarang Assam gi Nandapur Maite Khungangda lamyan by Irawat ki mitam ama PAWF Manipur gi former president Dr. Yaskul Khwarakpamna athoba mitunglen oidana hangdokhrei. PAWF Manipurna press da thadorokpa cherol amana haribadi Hozai Nandapurdagi Thangzam Irabotna lam kathoktona kheliba Irabot ki mitam asi PAWF na khenkiba asugumba lamyanbe Irabot ki mitam ni. Mamangda Tripura amati Kasargi Lakhipurda Irabot ki mitam ani khenkhre hari. Mitam maikum hangdokpagi thoram aduda forum gi president Naroibam Khamba Luwang, founder secretary OC Meira, Secretary Rakesh Naurem, PAWF Tripura branch ki advisor Dr. Khetrimayum Madhabi, Manipur Women Literary and Cultural Organization ki founder president Renuka Yumnam, President Huirongbam Kunjabati, social activist Dr. Yangkhom Baigesandra amadi Konsam Michael na chingba saknairaba miyoy kayana phambaki leicheng oikhi. Lamyanba Irabot ki punsi amadi thabaki matangda Forum gi founder secretary OC Meira amadi thabaktagi potharaba oza amadi social activist Huirongbam Binod Bihari na wangangki. Nandapur Popular Club and Library amadi Protection and Preservation Committee Hozai gi matenga loinana pangthoki. Com gi historical factsing thugainaba sinba condemn tawi haina phongdorakli. Com Tribe Council KTC amadi Com Union Manipur kum Haribal Loop ani asina Com Tribe Community ki masagi 30 AD gi matamda leizaraliba historical factsing lana uhanabo honariba asi condemn tawi haina Com Naga Union Manipur gi Information and Publicity na thadorakpa cherol amana phongdorakli. Cherol asina makataribadi tha asigi nipanda Dumpy Blesta Cookie Liberation Army KLA ni jingnaba singna miyoi amabu tamthina puramba thodokta chenariba sing awaba taraba imung asigi yenglaga justice piyu. Com Naga Union Manipur asi Chandel Naga People's Organization gi saruk ama oiduna leri. UNC nasu Com Tribe asi makhoigi imung manung ni haiduna haukiba chahi kayadagi leminarakli. Com community singna Com gi historical factsing kanaba amata oina ingna chikna leminanabasu phongdokhi. Adani Group ki senja thumjagi matangda thikatuna logi oiba cherak pigadabani haina Soten Kumarna phongdokhrei. Parliamentary team ama samduna Adani Group ki senja thumjagi matangda thigatuna logi obacherak pigadabani haina CPI Manipur State ki hanagi secretary Al Soten Kumarna phongdokhrei. Ngarang International Human Rights Day ga mari lenana CPI na sinduna India sinba thungba miyobigi hak phanganabagi damak changchilakliba khongjangi manung chana CPI Manipur State Council na sinduna Romahal Texas leba Irabot Babanda wakat khongjang changsingki.
Jangsin Bawakat Kongjang Gamari Lenana L. Sotin Kumarna Makatana Hai, Hauzik Center de Leriba Lengak Asina, Later Lyra, Miamgi Hak Matlaga, Makoiga, Luna Chana Timaba, Mio Karagidamak, Kanglon Kaina Lengaki Atoba sent from Tadariba, Asigimatanga, Jab Jabapakum Miam the Kangangadabani. Later Lyra Singi Pongpam Tokpa Hak Jab Chana PBU, Nongmada Changrabaya Draba Potlam Singi Mamal, Come Tingna Wang Kalak Padagi Micham Miam the Tingnariba Awaba Sing Asi, Manipur Lengak Sasan Toriba Singna, Atuba Matamda Kokhan Gadabani. Lenana Mioi Amagi Pongpam Tokpa Hak Adu Jab Chana Fangadabani Haiba Wafam Sufangdoki. Aroibada Maru Obapao Amukahana Pizari. Governor Yauna Nupi Langi Yaifa Paojel Pirakli. ICICI Bank Mamangda Grenade Thamlamle Kangla Futkina Wakat Mi Pampam Kray. Hanagi Minister Thamlamle Kipgan Laikidre. Matang asida Loyalam E-PAO na ayuki pao piba loizari tabiri bakudi mapo amukahana khurujari.